Arambai News Guwahati da Manipuri Pao tabiriba singbu ihan handumakta da chingangbam Susitarani na khurumjari hojing asigi samlappa mariba Pao sing lobirase ngase Good Friday numitni malemgi mafam kyaga loinana India dasu Good Friday gi thoram pangthoknakhi Jisubu pang tingkiba numit adubuni Good Friday hariba se numit asida malemgi mipum khudingmakpo minungsi utladuna amadi miyoibagi pap singidamak awaba khangzaraga Jisuna mapunsi kathokiba numit adubu nohongnana ningsinghale ngasi Good Friday numit asida Assam da NTK gi irang sagatpa loiba naidri AJYCP haibadi Assam Jatiyatawadi Yuba Satra Parisatna Assam da kaidongai da ka chana loi hairaduna Guwahati da protest rally ama disputam na ngasi chatkre asida sunatana Assam da tollgate mathang hangdoktuna senjau paiba singna gari singdagi henjinna tax loriba sigi mayoktasu naharol loop asina laukhi Panba yabade Naharol Lubasina Regional Party ani Havadi Raizor Dol Amadi AJP da vote pigadabani Hainasu Pongna Laukiba Sine Bhavani Pura AIUDF ki Chief Amadi MP Badruddin Azmal gi machanupa Abdul Rahim Azmalna ngasi yamnamag angakpo wafam ama palladuna Havadi Party asigi damak vote khomladuna Azmal gi machanupa asina mathak Assamna BJP gi ne aduga makha Assamna AIUDF ki ne Asumna makha Assam gi seat chada marfutara mangadi AIUDF kini haikibata natana handak Assam da pangadoriba si koi lungi amadi tupi wala yauba lengagni su haiki Assam da hauzik gamosagi rajniti ama kanna kankhalakli Asumna phongphong sariba gamosagi rajniti asisu Azmal dagi haurakpani Mikhal gi mifam amada Badruddin Azmal na Assam miyam gi saktak oizariba amadi ikai khumnajariba gamosha langbagi thogdok amagi mathakta opposition tanatana Assam gi jati gi lup kyanasu pendaba phongdok narakpaga loinana Azmal gi mathakta FIR su mankhre adubu Azmal party ga alliance tawriba amadi Azmal na sagatpadagi Rajya Sabha gi MP su kakiba Ajit Kumar Bhuyanade gamosa haibasi hakchang taithoknabagini ataigi natte hairaduna Azmal bu kankhatnaba amadi wathok asibu kupsinnaba hotnarakli adubu nakalamarom Asmis gamosa bu jati gi sakta koina lauraga anti ka slogan kaya iraduna gamosa gi chawna mamal piribane Lebagasi Prime Minister Narendra Modi nasu Assam gi sentiment khangna gamosabu ikai khumnaribane Panbayai ngasi Priyanka Gandhi Assam da lak pangam drabasu ngaksamda gamosa yaladuna video gi khuthangda Assam gi voter singda wa nganglakhi campaign tawrakhi asiguma phibam asida Azmalna gamosa langkhiba se Assam gi culture bo ikai khumnabidabani haina maikai kya dagi pendaba phongdoknarakli Barak Tampaki Patharkandi da BJP Mirep Krishnendu Palgi Lanai Gari da EVM machine yaurambagi wathok ama thorakre wathok asiga mari lenana polling officer yauna election officer marisu suspend tawkre amadi presiding officer da election commission na so cause notice su thakre Police ki khutpu amana Manipur gi manung channa international border Moreda Myanmar da khusinanaba purakhiba chahi 13 ta suribi Rohingya nupimacha ama Myanmar military lengakna lawsilu haiba yarakhidre asumna Silchar dagi purakhiba nupimacha sibu lawsilu haiba yarakhidabagi maramde COVID pandemic na maramoiduna haukiba chahi ama si more check gate thingzinduna leirakhi haina Myanmar gi immigration official singna hairakhibadagine Asigi sumathakta Leibaga Sida Hauzik Oiriba Pum Asina Karigumba Makal Amatagi deportation gi matangda Kudong Chadabasu Hairaki Mamaithangda Police Kutpu Asina Nupi Machasi Puduna Amuk Silchada Halakibaga Loyana Nupi Machasina Hana Leramba Shelter Home da Amuk Kusinakre All Manipur Students Union MSUGI Inglisingani Kunmathoi Kunithoi Gioina Nauna Thau Pugadabasing Wasaklobagi Thoram DM University Campus Talaiba MSU Headquarter da Pangthokre Ngasi Wasaklo Kraba Thobubasing Adude MSUGI President Haubizam Chalamba Mithei Vice President Oina Athoba Laishram Amadi Salam Open Secretary General Oina Thongam Bikramjit Joint Secretary Oina Pikeshor Moirangthem Amadi Sagolsem Ingochana Chingba Yauri
The Jury Government of Manipuri Chief Minister Secretariat ki Department of Media dagi thadorokpa chirol amagi matungina Narengbam Samarjit na pairamba Foreign Affairs, Defense and Finance in charge ki phamsing haukiba Mars ki tang kunda government official order ama thoktuna lokthokhi loinana Chief Minister of the Jury Government na phamsing asi paishinduna lakhi haina masana masabu Chief Minister ni hariba Yambem Biren gi maikaidagi khanghalakli Samarjitna London thadoglaga chatkibasi Chief Minister Y Birenda khangalamba amata leite haukiba Mars ki tang kunmari da CM Yambem Birenga phone da wari sanakhi adubu mahak Manipur chatlani haiba wafam amata khanghalakhi desu hairi Samarjit masana the jury government tagi voluntary resign tawjare haina che tharambasu leite adubu jury government ki oiba thabak thoram amata mangonda sinarakhi dabadi kuiresu hairi Samarjitna karigumba thabak amata changshilamba nate hauzik Chief Minister Yambem Birena process namak khumang chaushina changshili hainasu makhatana palli hauzik Myanmar da anti junta protesters singbu kihanba amadi otnaibagi thong kya chathariba siga iroinana Manipur ga tainaba More sahar da su masigi maisha langlakli haiba yai Ngarang ahing nong yai matung Myanmar gi More ka tainaba Tamu Town da nongmai kapa amadi bom pokhaibagi makhol kaya More miyamna taba fangki hairi Indo Myanmar border manakta laiba More Sunrise Youth Club ki playground da Myanmar dagi kapsilakpani chingnaba lethad bom ama pokhaiki Thodoga sida ground asida laiba nipum doi suba Assam Rifles ki jawan amasu soki hairi Haukiba pungkun mari sida wanopogi state singi manungda hauzik phawbada ngasigi oina COVID-19 positive oibagi report lakraba state singi manungda Tripura da mari Manipur da manga Meghalaya da 15 Nagaland da 13 amadi Mizoram da 9 Panbayai Assam da ngarang COVID ki anuba positive case 59 phangkibaga loinana COVID anaba anisu leikidabani tawbutabu ngasigi oina di Assam gi oina COVID ki anuba positive oibagi report hauzik phawba laktri India da ngasi goina hauzik phawbada COVID ki anuba positive case lising humbudra mariga chani pan yankai manga phangkhre masida India da khwaidigi sokliba COVID na sohliba state Maharashtra dagi COVID ki anuba positive case lising nifu taret ka chamapan tarahumdo yauri amadi India da ngasi goina hauzik phawbada COVID na maramoiduna sikibagi apunma masing chawnga ga marfumathoi gi manungda Maharashtra khaktadagi chamriga marfumathoi yauri Ngasi Lebagasigi Vice President M. Venkaiah Naiduna Lebagasigi Primary School Thak Phawbagi Medium of Instruction asi Mother Tongue natraga Masamasagi Mama Londa natraga Local Londa Tangai Fadana Oigadabani Hairakre School Kaba Hogalakpada Mama Londa Larik Tambagi Kudong Chaba Yamnamak Lay Loinana Miyamga Ningthina Pau Phawdok Phawjin Tawnanabagidamak Administration Amade Judiciary nasu Local Language Nabiu Hainasu Lebagasigi Vice President M. Venkaiah Naiduna Makhatana Phungdorakhi Indiana sungasi Myanmar da thokliba hingsagi thodoksinga sibo condemn torokibaga loinana political prisoner khudingmak thadoknabasu haijakre Paumi singda wangang laduna external affairs ki wangang loi oriba arindam baksina Myanmar da rule of law leifam thoi amadi leibagasida democracy amukhana purakpa haibasi India gi phire nisu hairakhi Haukibat April ki tang amadagi hauna Lebagasida chahi nifumanga mathaki miyoi singda COVID vaccine kapa haukre. Asumna Kendra lengangna chahi nifumanga mathaki miyoi singda COVID vaccine kapna nabagi akhanaba thorang asi paikhalaklibagi maramdi Lebagasida COVID ka mari lingana siriba singi chada marfuni pandi hariba chahi matang asigi miyoi singni Maramaduna COVID ka mari lingana siriba sing asidagi ngakthoknabagi damak chahi matang asigi miyoi sing tangai fadana COVID vaccine kaptaba yade hairaklibani Vaccine kapa asina ahanbada makhoi masana masabu kanjaba ngambata natana laina asi sandokpagi chain su thugaiba ngammi hairi Nakalamaromda private impanel hospital singda COVID vaccine kapa CGHS habadi Central Government Health Scheme gi beneficiary singda reimburse tawroi haina lengakna sengdorakre Masi private hospital singda vaccine kaplabadi CGHS ki kuthangda pensioner sing reimbursement phangi haina social media da claim tawnarakhiba du aranbani sengdokladuna PIB na tweet tawrakhibani
ꯑꯔꯣꯏꯕꯗ ꯇꯦꯟꯇꯛꯄ ꯃꯔꯣꯏꯕ ꯄꯥꯎ ꯈꯔ ꯀꯣꯚꯤꯗ ꯀꯦꯁ ꯍꯦꯟꯒꯠꯂꯛꯂꯕꯁꯨ ꯗꯦꯜꯂꯤꯗ ꯂꯣꯛꯗꯥꯎꯟ ꯊꯝꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯗꯦꯜꯂꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯔꯕꯤꯟ ꯀꯦꯖꯔꯤꯋꯥꯜꯅ ꯉꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯀ꯭रिꯀꯦꯠ ꯂꯤꯖꯦꯟ ꯁꯆꯤꯟ ꯇꯦꯟꯗꯨꯜꯀꯔ ꯉꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯈ꯭ꯔꯦ ꯄꯟꯕ ꯌꯥꯏ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯁꯆꯤꯟ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯗ ꯂꯩꯔꯛꯈꯤꯕꯅꯤ कांग्रेस की जनरल सेक्रेटरी प्रियंका गांधी वड्रासु मपुरोइबा रॉबर्ट वड्रा कोविड पॉजिटिव होइबदगी होम आइसोलेशन दा लैरी इंडियन रेलवेज ना लागलिबा निंगथौकाबा निमित्तगी अनरिजर्व मेल अमदी एक्सप्रेस ट्रेन हुंबुद्रामा थोइगी सर्विस हौरगनी लोइनना वीकली राजधानी सुपरफास्ट स्पेशल ट्रेन सु लागलिबा नोंमाइजिंग निमित्तगी हजरत निजामुद्दीन अमदी सिकंदराबाद की मरक्ता चेनबा हौरगनी हाइरी हयेंग बाक्सागी तामुलपुरदा लेबागसिगी प्राइम मिनिस्टर नरेंद्र मोदी भोट खोंबा लाकनी हाइरी असुमना प्राइम मिनिस्टर की अखनब कॉन्वॉय ngasi गुवाहाटी दा इथा थाजदना उबा फंगबदगी मियाम ngaknakhre मथग असम की तिनसुकिया धेमाजी डिब्रुगढ़ नचिंगबा डिस्ट्रिक्ट सिंगदा ngarang ahing akanba nonglei nungsit tawbadagi yum kaya humdokre u pambi amadi electric post na chingba kaya su thudeklamkhre आसाम मिखल की अहुम तांकक की ओइना लागलिबा अप्रैल की तांग तरुकता केंद्र निफुगी मिखल निमितनी नोमाइजिंग निमितना भोट खोंबगी अरोइबा निमित ओइगदोरिबनी मुंबई लेंगाकना मॉल सिंग थोंग लोनबा अमसुंग ट्रेन सर्विस ता अथिंग बकिया थमननबगी खनबा हौख्रे आईटी ना स्टेलिन की मयानुपागी युमदा रेड तौख्रे डीएमके ना वरोगदुना इलेक्शन कमीशन दा वकटलख्रे प्राइम मिनिस्टर मोदी ना इंग्लिसिंगनी कुनमरी की ममांगदा तमिलनाडु की मफम खुदिंगमक्ता टेप वाटर फंगनगनी लाउथोख्रे यूपी दा ट्रेन दगी नन सिंगलंग थरंबगी निमित कयानी की मतुंग ngasi चेनबा मियोय अनि फगत पंगमख्रे बोर्ड एग्जाम की शेड्यूल दा अहोंगबा लेते हाइना सीबीएसई ना सेंगदोरख्रे कोवैक्सीन की अहुम सुबा बूस्टर डोज ट्रायल की अयाबा फंगख्रे अमदी ताइवान दा ट्रेन ट्रैक तगी नांथबदगी मियोय निफुमाथोय सीख्रे अदुगा कया अमना असोक अपन नंख्रे ngasi goina di Arambai News Guwahati da Manipuri Pao samdokchaba matang solution jabaga loinana tabiriba singbo amuka so hana khurumjari